ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯕꯣꯔꯤꯡ ꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯩꯅꯣ ꯑꯉꯧꯕ ꯉꯧꯏꯁꯦ ꯐꯤꯕꯝꯁꯤꯒ ꯆꯥꯟꯅꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯥꯡꯁꯦ ꯂꯧꯊꯣꯛꯇꯣꯔꯦ ꯑꯝꯇ ꯌꯦꯡꯁꯤꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯅꯤ ꯌꯥꯝꯅ 와우. Hello mayam ngasigi video sidi akhoi ibok ama leikhidabagi akhoi yum thangnaba ibok ama leikhidre do magi hayeng se sora doidoni duduna akhoi mama na kana kwa tangla kana semna tawriba ko do mayam ai asigi video sisu kya semning de bako tasena maki do jumbuna memory oi hona bagi kapu kholoina ayaba pirabani na ai kape do ibok to su sadina nuaite jengo mayam asi seni lakhi puja da paisa thaba jangi ba ibok se sinia bako do moigi ni lakhi puja lali sisu ikan kana leramini akta da ma leikhidaba se thina haidi thajde huji phabusu ai thajde bako haidi yamna phaba ibok ni nusi bako ado huji magi sorat se hayeng oidoini duna ngasi se khundou su bako pagi yamna ꯊꯕꯛꯀꯜꯂꯦ ꯑꯗꯣ ꯊꯕꯛꯀꯟꯕꯅꯤꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯁꯤ ꯍꯌꯦꯡꯅꯤꯅ ꯑꯩꯁꯨ ꯉꯁꯤꯁꯦ ꯊꯕꯛ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯃꯣꯏꯗ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃ ꯃꯃꯥꯡ ꯑꯣꯏꯕꯅꯤꯅ ꯄꯣꯠꯁꯦ ꯑꯁꯨꯝ ꯀꯥꯟꯅꯔꯛꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯍꯥꯞꯄ ꯂꯥꯛꯇ꯭ꯔꯅꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯇꯧꯔꯗꯣ ꯌꯦꯡꯉꯨ ꯀꯌꯥꯝ ꯖꯥꯝꯃꯦꯅꯣ ꯍꯥꯏꯅ ꯄꯣꯠ ꯍꯥꯞꯄꯛꯄ ꯃꯌꯥꯝꯁꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯖꯥꯝꯃꯤꯅꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯁꯨ ꯃꯊꯧ ꯃꯌꯥꯝ ꯑꯃ ꯀꯜꯂꯤꯗꯅ ꯑꯗꯨꯁꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯃꯤꯁꯦ ꯄꯣꯠ ꯍꯥꯞꯅꯕ ꯂꯥꯛꯄꯅꯤꯅ ꯆꯥ ꯅꯨꯡꯁꯨ ꯌꯥꯝꯅ ꯂꯣꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯀꯟꯅ ꯆꯥ ꯂꯣꯟ ꯈꯣꯠꯂꯤ ꯑꯩꯁꯨ ꯌꯥꯎꯔꯝꯃꯤꯅꯤ ꯈꯨꯟꯗꯧ ꯁꯨꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯕꯅꯤꯅ ꯑꯗꯨꯅ ꯍꯤꯟꯖꯥꯡꯁꯦ ꯉꯟꯅ ꯁꯦꯝꯒꯠꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅ ꯁꯦꯝꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯊꯣꯡꯗꯣꯏꯅꯦ ꯕꯣꯔꯤ ꯑꯃ ꯊꯣꯡꯉꯅꯤ ꯃꯦꯔꯥꯃꯦꯁꯅꯤꯅꯀꯣ ꯉꯥ ꯍꯦꯟꯕꯅꯤꯅ ꯑꯗꯨꯒ ꯑꯉꯧꯕ ꯑꯃ ꯉꯧꯔꯅꯦꯕꯀꯣ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯕꯣꯔꯤꯡ ꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯩꯅꯣ ꯑꯉꯧꯕ ꯉꯧꯏꯁꯦ ꯐꯤꯕꯝꯁꯤꯒ ꯆꯥꯟꯅꯔꯤꯕ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯑꯉꯧꯕꯁꯦ ꯃꯩꯁꯨ ꯆꯥꯛꯇꯦ ꯇꯧꯔꯤꯕ ꯂꯩꯔꯪ ꯆꯨꯗꯥꯁꯤꯒ ꯉꯧꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯩꯌꯦ ꯈꯨꯔꯨꯒ ꯀꯨꯜꯂꯒ ꯉꯧꯔꯤ ꯍꯥꯏꯕ ꯕꯣꯔꯤ ꯊꯣꯡꯕꯅꯤ ꯁꯧꯔꯒ ꯂꯣꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯅ ꯈꯣꯠꯆꯗꯅ ꯃꯌꯥꯝ ꯑꯗꯨꯒꯤꯗꯤ ꯚꯤꯗꯤꯑꯣ ꯂꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯇꯣꯛ ꯂꯣꯏꯔꯛꯄꯒ ꯑꯃꯨꯛ ꯀꯣꯝꯂꯥꯁꯦ ꯍꯥꯏꯗꯤ ꯊꯦꯡꯉꯦꯅꯀꯣ ꯅꯨꯡꯊꯤꯟ ꯌꯧꯔꯦ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯌꯧꯔꯕꯅꯤꯅ ꯀꯣꯝꯂꯥ ꯆꯥꯁꯦꯅ ꯑꯩꯈꯣꯏꯁꯦ ꯀꯣꯝꯂꯥꯁꯦ ꯁꯨꯃꯥꯏꯅ ꯈꯣꯛꯑꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯁꯤꯡꯁꯤꯒ ꯁꯤꯒ ꯆꯥꯃꯤꯟꯅꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯅꯨꯡꯊꯤꯟ ꯌꯧꯔꯛꯑꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯂꯥꯁ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯥꯕ ꯍꯥꯏꯅ ꯂꯥꯁ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯈꯤꯔ ꯀꯟꯅ ꯍꯧꯔꯤ ꯑꯗꯣ ꯈꯤꯔ ꯍꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯆꯐꯨꯁꯦ ꯃꯨꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯣꯆꯥꯁꯤꯅ ꯔꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯒꯀꯣ ꯆꯐꯨꯁꯦ ꯃꯨꯔꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯡꯗꯣꯛꯑꯒ ꯀꯤ ꯃꯨꯕ꯭ꯔꯥ ꯃꯨꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯎꯠꯆꯔꯛꯀꯦ ꯑꯩꯁꯦ ꯑꯍꯥꯟꯕꯅꯤ ꯌꯥꯝꯅ ꯑꯊꯨꯟ ꯃꯨꯕ꯭ꯔꯥ ꯃꯨꯗ꯭ꯔꯥ ꯍꯥꯏꯗꯣ ꯋꯥ ꯑꯃꯨꯕꯗꯤ ꯀꯗꯥꯏ रांग चढ़ वाह क्या टेक्निक है वाह आइडिया गदी मस्त टेक्निक क्रिएटिविटी मठुन अमदा येंगसी मठुन आ मखादो येंगसेबा अदुम सरुनि गायदेना अदु केदुन सर चप्पा ओखतलो बस ओ वाव सिरी फेंग बे कनो तौद्रे वा रोय वा या उरबा सिनी म्यामसु तौबिरु सिनी देखा हे पहली बार है देखा है पहली बार है तो कोई दसागी आइडिया नि ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯕꯀꯣ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯈꯤꯔ ꯌꯦꯟꯕ ꯍꯧꯔꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯤꯔꯁꯦ ꯌꯦꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯔꯤ ꯁꯤꯗ ꯇꯨ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯥꯛꯏꯁꯤꯡꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯤꯖꯗꯣꯏꯅꯦꯕꯀꯣ ꯈꯤꯔꯁꯤꯡꯁꯦ ꯑꯗꯨꯗꯤ ꯈꯤꯔꯁꯤꯡꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯉꯒ ꯑꯃꯨꯛ ꯄꯨꯟꯅ ꯌꯦꯟ ꯈꯣꯠꯅ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯤꯔꯁꯦ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯍꯥꯎꯒꯗꯧ ꯃꯥꯟꯕꯅꯦ ꯁꯤ ꯗꯣꯆꯥꯅ ꯍꯧꯕꯅꯤ
ꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯈꯤꯔꯁꯦ ꯁꯥꯊꯤꯅ ꯍꯥꯎꯈꯤ ꯃꯌꯥꯝ ꯈꯤꯔ ꯄꯤꯖꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯑꯁꯨꯝ ꯁꯟꯗꯥ ꯇꯥꯔꯛꯑꯦ ꯁꯟꯗꯥ ꯇꯥꯕꯒ ꯁꯤꯁꯦ ꯂꯩꯁꯦ ꯁꯅꯥꯔꯩꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯂꯧꯔꯛꯄꯅꯤ ꯍꯌꯦꯡꯒꯤ ꯍꯥꯏꯗꯤ ꯀ꯭ꯔꯤꯇꯣꯟ ꯁꯛꯄ ꯃꯇꯝꯗ ꯁꯅꯥꯔꯩ ꯍꯥꯏꯗꯤ ꯂꯩ ꯄꯔꯦꯡ ꯃꯊꯧ ꯇꯥꯏꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯁꯨ ꯌꯥꯝ ꯄꯥꯟꯅꯗ꯭ꯔꯦ ꯌꯨꯝꯗꯀꯣ ꯑꯗꯣ ꯍꯦꯛꯄ ꯆꯠꯅꯕ ꯈꯣꯠꯅꯕꯗꯨꯁꯨ ꯇꯧꯅꯗ꯭ꯔꯕꯅꯤꯅ ꯗꯥꯏꯔꯦꯛ ꯁꯅꯥꯔꯩꯁꯦ ꯑꯣꯏꯅ ꯗꯣꯆꯥ ꯑꯣꯏꯅ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯁꯅꯥꯔꯩꯁꯦ ꯃꯆꯥ ꯃꯆꯥ ꯈꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯁꯦ 12 ꯂꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯦꯡꯅꯕ ꯈꯣꯠꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯂꯦꯝꯕꯁꯤꯡꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯒꯥꯏꯔꯒꯅꯦ ꯑꯗꯨꯒ ꯆꯥꯏꯅꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤ ꯂꯦꯡꯕ ꯍꯧꯔꯤꯉꯩꯗ ꯃꯧ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯧ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯒ ꯆꯥꯛ ꯅꯨꯡ ꯊꯣꯡꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩ ꯂꯦꯡꯅ ꯈꯣꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯂꯦꯝꯍꯧꯕꯁꯤꯡꯗꯨꯅꯁꯨ ꯃꯣꯏꯅ ꯁꯦꯒꯥꯏꯕꯗꯣ ꯃꯤꯗꯣ ꯌꯥꯝꯗꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯂꯩꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯨꯅꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯕꯅꯤꯅ ꯁꯤ ꯂꯣꯏꯔꯒ ꯊꯕꯛ ꯑꯃꯃꯨꯛ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗꯗꯤ ꯃꯧꯁꯤꯡꯅ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯁꯦ ꯁꯤꯁꯦ ꯍꯌꯦꯡ ꯄꯅꯤꯔ ꯊꯣꯡꯕꯗ ꯍꯥꯞꯇꯧꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯔꯅ ꯇꯧꯈꯠꯂꯝꯃꯦꯕꯀꯣ ꯃꯈꯣꯏ ꯂꯣꯏꯔꯒ ꯁꯤꯒ ꯑꯃꯨꯛ ꯆꯪꯉꯤꯅꯦꯕ ꯄꯨꯟꯅ ꯂꯣꯏꯁꯟꯃꯤꯟꯅꯔꯦ ꯑꯗꯨ ꯁꯤꯁꯦ ꯃꯧꯁꯤꯡꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯑꯉꯧꯕ ꯀꯔꯤ ꯀꯔꯤꯅꯣ ꯍꯋꯥꯏꯒ ꯊꯣꯡꯅꯕꯒꯤ ꯀꯟꯅ ꯇꯧꯅ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯒꯩꯁꯤꯒꯅ ꯍꯋꯥꯏ ꯊꯣꯡꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯌꯦꯡꯒꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯦ ꯁꯤꯗꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯩꯇ ꯑꯣꯏꯕ ꯁꯤꯗꯥ ꯑꯗꯩ ꯀꯩꯀꯩ ꯁꯤꯗꯥꯅꯣ ꯈꯪꯗꯦ ꯂꯥꯏꯗ ꯀꯠꯄꯒꯤ ꯁꯤꯗꯥꯁꯤꯡ ꯀꯟꯅ ꯁꯦꯝꯃꯤ ꯃꯃꯥ ꯃꯥꯟꯙꯧ ꯃꯌꯥꯝ ꯇꯧꯗꯅ ꯃꯩꯇꯩꯒꯤ ꯁꯤꯗꯥ ꯀꯔꯝꯕꯅꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯍꯌꯦꯡꯒꯤ ꯃꯊꯧ ꯇꯥꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯊꯤꯔꯒ ꯍꯥꯏꯗꯤ ꯃꯣꯔꯣꯛꯀꯤ ꯃꯀꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯊꯦꯛꯑꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯟꯅ ꯁꯦꯝꯃꯤ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯗꯥꯆꯥ ꯍꯣꯏ ꯃꯥꯙꯧ ꯍꯣꯏ ꯅꯦꯆꯧꯕꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯃꯤ ꯌꯥꯝꯕꯅꯤꯅ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕ ꯍꯧꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡꯁꯦ ꯁꯦꯝꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯊꯝꯃꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯈꯔꯅ ꯃꯥꯏꯔꯦꯟ ꯁꯣꯏꯕ ꯈꯔꯅ ꯆꯦꯅꯃꯟꯕ ꯈꯔꯅ ꯍꯔꯤꯕꯣꯞ ꯍꯥꯏꯗꯤ ꯊꯣꯡꯗꯣꯏꯕ ꯍꯤꯟꯖꯥꯡꯁꯤꯡꯗꯨꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯦꯝ ꯈꯣꯠꯇꯅ ꯔꯦꯗꯤ ꯇꯧꯔꯒ ꯊꯅꯝꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯁꯤꯅ ꯍꯌꯦꯡ ꯀ꯭ꯔꯤꯇꯣꯟ ꯇꯧꯗꯣꯏꯃꯤꯅꯀꯣ ꯄꯂꯥ ꯆꯣꯡꯗꯣꯏꯃꯤꯅ ꯄꯂꯥ ꯆꯣꯡꯐꯝ ꯑꯀꯣꯏꯕꯁꯦ ꯑꯁꯦ ꯅꯞ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨ ꯈꯨꯅꯨꯡꯁꯤ ꯑꯃꯅꯦ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯅꯦꯕꯀꯣ ꯀꯌꯥꯝ ꯍꯩꯅꯨꯅꯤꯕꯣ ꯅꯪ ꯀꯦꯔꯤꯔꯣ ꯅꯇꯣꯝꯇ ꯀꯦꯔꯤꯔꯣ What is your name? What is your name? Hello. Orange piece of orange piece of orange piece of ꯃꯥꯏ ꯃꯃꯤꯁꯦ ꯑꯝꯇ ꯌꯦꯡꯁꯦ ꯃꯥꯏ ꯑꯥꯏꯁꯦꯗꯣ ꯊꯥꯔꯤꯗꯣ ꯃꯃꯤ ꯁꯜꯂꯣ ꯌꯦꯡꯒꯦ Hey, what is your name? My name is. My name is. Elina, kay have my name. ꯃꯌꯥꯝꯁꯨ ꯃꯣꯏ ꯑꯗꯨꯝ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯣꯔꯥꯠ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯣꯔꯥꯠꯀꯤ ꯚꯤꯗꯤꯑꯣꯗꯤꯀꯣ ꯑꯩ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯕꯥꯏ ꯕꯥꯏ